Manipurda President rule lehankhibani si matam chana ni haina Union Home Minister Amit Shah na phongdokhre loinana Manipurda hojik hana leirambadagi yamna shanti lagle haina phongdokhre wafam basi ngarang Times Now Summit 2025 da magna phongdokhibani magna makata na hai Manipur gi oiriba film basi shanti gi maikai da lakpa hore amadi miyam gi punsi su bahausa gi film da hanjilakpa hore Home Ministry gi maikai dagi kanglup ani gi mute singa tongan na wari sanakhre community ani gi ani so amaga wari sanakhre Manipur gi oiriba film asi afaba maikai da laklabana thoina waningai oidre haiki Home Minister na makata na hai Manipur da ethnic violence thokliba si handaki ashina ahan banate mamang da su thokiba laikre madu chahi ahum mari chathaki haina su phongdokhi amaromda Manipur da President rule thamkiba si thengthakhibra haina hangkibada mahakna lapna famlaga comment pibasi yamna live ani hairaduna community ani gi maikai dagi President rule asi accept tawdrabadi mai pak pangam loi matam chare haiba matamda President rule asi thambani haiki